ꯑꯩ ꯀꯣꯜ ꯇꯧꯖꯔꯛꯏꯁꯦ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯗꯒꯤꯅꯦꯕꯀꯣ. ꯍꯣꯏ ꯍꯣꯏ. ꯁꯣꯝ ꯐꯣꯟ ꯄꯥꯏꯕꯤꯔꯤꯁꯤꯅ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯆꯨꯝꯃꯤ ꯑꯣꯀꯦ. ꯆꯨꯝꯃꯤ. ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯕ ꯌꯥꯒꯅꯤꯀꯣ? ꯐꯅꯤ, ꯌꯥꯅꯤ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯃꯥꯂꯦꯝꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯦꯛ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀ꯭ꯂꯤꯡꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯄꯤꯔꯤꯁꯤꯗ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯇꯥꯖꯩꯀꯣ. ꯍꯧꯖꯤꯛꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯔꯣꯗꯁꯦ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯣꯏꯅ ꯈꯟꯅꯩ. ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯣꯠꯁꯤꯅ ꯀꯔꯤ ꯂꯩꯕꯤꯒꯦ? ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯅ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯟꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯕꯤꯌꯨ. ꯆꯨꯝꯃꯦ. ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯥꯕꯤꯔꯤꯕ ꯄꯥꯎꯗꯣ ꯑꯆꯨꯝꯕꯅꯦ. ꯑꯩꯒꯤ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯃꯅꯤꯄꯨꯔ ꯄꯤꯁ ꯍꯥꯏꯅ ꯗꯦꯜꯂꯤꯗꯒꯤ ꯍꯟꯗꯛ ꯍꯧꯈꯤꯕ 2 ꯑꯣꯛꯇꯣꯕꯔꯗꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯖꯔꯒ ꯁ꯭ꯇꯦꯠ ꯃꯊꯪ ꯐꯥꯎꯔꯒ ꯂꯥꯛꯆꯕꯗꯨꯅ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯩꯁꯤ ꯅꯥꯒꯥ ꯃꯥꯎ ꯒꯦꯠꯇꯒꯤ ꯇꯧꯔꯒ ꯀꯥꯡꯄꯣꯛꯄꯤ ꯂꯥꯜꯂꯒ ꯀꯪꯂꯥꯗ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯂꯣꯏꯁꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯖꯕꯅꯦ. ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯔꯥꯏꯁꯤꯁꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯑꯅꯤꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯄꯣꯠ ꯑꯃ ꯃꯌꯥꯝꯅ ꯁꯨꯝ ꯎꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ. ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯇꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯣꯠꯇꯤ ꯀꯨꯀꯤꯒꯤ ꯑꯣꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯒꯤ ꯑꯣꯏꯕ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯒ꯭ꯔꯨꯞꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ, ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯕ. ꯃꯣꯏꯅ ꯂꯤꯗ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯕꯥꯎꯟꯗꯔꯤ ꯑꯃ ꯁꯦꯝꯅꯅꯕ ꯃꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯄꯣꯠ ꯑꯃ ꯗꯤꯃꯥꯟ ꯇꯧꯖꯕꯅꯤ. ꯑꯗꯨ ꯗꯤꯃꯥꯟꯗꯨꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯃꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯠꯇ ꯐꯣꯡꯅ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯄꯣꯠꯇ ꯃꯣꯏꯅ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠꯀꯤ ꯄꯣꯠꯇꯣ ꯗꯤꯃꯥꯟ ꯇꯧꯔꯤꯕꯗꯨꯒꯤ ꯌꯥꯝꯅ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯦꯖꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯤꯡꯗ ꯃꯣꯏꯅ ꯂꯥꯟ ꯇꯥꯁꯜꯂꯛꯄ. ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯑꯣꯏꯅ ꯄꯣꯛꯆꯔꯨꯕ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ. ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯗꯤꯃꯥꯟ ꯑꯃ ꯇꯥꯟꯕ ꯃꯇꯝꯗ ꯒꯣꯚꯔꯟꯃꯦꯟꯠꯇ ꯈꯛꯇꯪ ꯃꯣꯏꯒꯤ ꯗꯤꯃꯥꯟꯗꯨꯒꯤ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯦꯝꯗꯣ ꯆꯨꯝꯅ ꯏꯟꯅꯅꯕ ꯍꯣꯠꯅꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯨꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯪꯖꯗꯕ ꯃꯩꯇꯩ ꯅꯠꯇ꯭ꯔꯒꯁꯨ ꯃꯩꯇꯩꯒ ꯅꯛꯅꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯁꯤꯗ ꯐꯥꯎꯕ ꯍꯧꯖꯤꯛꯁꯦ ꯁꯣꯛꯂꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯕꯅꯦꯕ. ꯑꯗꯨꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤ ꯑꯩꯅ ꯂꯥꯟꯁꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯁꯦ ꯀꯨꯀꯤꯁꯤꯡꯒꯤ ꯑꯦꯒꯦꯟꯁꯇ ꯅꯠꯇꯦ, ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇꯁꯨ ꯅꯠꯇꯦ. ꯃꯔꯨꯑꯣꯏꯅ ꯂꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯒꯤꯅꯤ, ꯃꯁꯤ ꯃꯄꯨ ꯄꯥꯟꯕ ꯅꯠꯇꯦ, ꯀꯣꯇꯨ ꯀꯥꯡꯕꯨꯒꯤꯁꯨ ꯅꯠꯇꯦ, ꯀꯨꯀꯤꯒꯤ ꯇꯣꯉꯥꯟꯕ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯒꯤꯁꯨ ꯅꯠꯇꯦ. ꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯂꯝꯕꯤꯅꯤ. ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯝꯕꯤꯅꯤ ꯍꯥꯏꯖꯔꯤꯕ. ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯃꯅꯤꯄꯨꯔ ꯄꯤꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯍꯟꯖꯜꯍꯟꯕꯗꯣ ꯑꯩꯅ ꯄꯥꯝꯖꯕꯗꯒꯤ ꯑꯩꯅ ꯗꯦꯜꯂꯤꯗꯒꯤ ꯖꯔꯅꯤꯁꯦ ꯍꯧꯖꯔꯛꯑꯒ ꯑꯩꯒꯤꯗꯤ ꯏꯔꯝꯗꯝꯁꯤ ꯁꯦꯛꯃꯥꯏ ꯂꯥꯟꯊꯣꯛꯑꯒ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯌꯨꯝꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯁꯦ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯁꯤꯜꯂꯛꯅꯕ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯖꯕꯅꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯒꯤ ꯖꯔꯅꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩꯒꯤ ꯖꯔꯅꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕꯁꯤ ꯑꯁꯥꯝ ꯐꯥꯎ ꯈꯛꯇꯪ ꯄꯤꯕꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯥꯒꯥꯂꯦꯟꯒ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯁꯦ ꯆꯪꯕ ꯌꯥꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯄꯥꯔꯃꯤꯠ ꯄꯤꯕꯤꯔꯛꯄ ꯂꯩꯇ꯭ꯔꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯤꯕꯤꯌꯣꯅ ꯑꯩꯅ ꯔꯤꯀ꯭ꯋꯦꯁꯇꯤ ꯇꯧꯖꯔꯤ. ꯑꯗꯨꯕꯨ ꯑꯩꯅ ꯖꯔꯅꯤꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯑꯣꯒꯁꯀꯤ ꯇꯥꯔꯤꯛ 22ꯗ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯖꯔꯒ ꯀꯣꯄꯤ 2ꯅ ꯒꯕꯔꯅꯔꯗ ꯑꯣꯏꯔꯒ ꯑꯩꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯍꯜꯂꯛꯄꯗꯗꯤ ꯁꯥꯏꯀꯜꯗ ꯍꯟꯖꯔꯛꯀꯅꯤ. ꯃꯇꯝꯗꯨꯗ ꯃꯇꯤꯛ ꯆꯥꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯟꯕꯤꯌꯣꯅ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯈꯤꯕ ꯂꯦꯇꯔ ꯑꯃꯁꯨ ꯑꯩꯅ ꯁꯕꯃꯤꯠ ꯇꯧꯖꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛꯊꯤꯕꯗꯤ ꯑꯩꯅ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁꯇ ꯑꯩꯅ
submit tꯧꯖꯔꯝꯕ letterdu moigi oinadi adu receive tꯧba ngamoina moina hairakpadagi aigi kanogi letterdu public tadi aina governor da BJP office ki kuthangdagi submit tawrena mayamdadi haijarabani adubu aina Delhi yaurakandadi moina receive tauba ngamaroi haibagi pot ama lakpadagi aina wakhanse nungaitadana President of India da akoigi haukiba August ki date 28 da amuk aina nahongnana application ama submit tawi journey sigi matangda ai matik chana Manipur yongnaba honabada President of India gi side tagi mateng pangbiyu masigi aina President ijariba cherola che Manipur gi governor da su yauhanbiyu aina tumaina copy tu taraga letter ama di pijakibani adu yamna laibak thiba haigadra Manipur gi governor gi side tagi hojik leriba PR government ki maitadagi aigi journey sigi matangda single word ama fawba hangbirakpa leite adum oina ai amukasu ai request tawkhini aduga tangai phadana moina aina tawjariba request tugi matangda matik saba response laktaba taragadi aigi di journey se haurabanina mauget thawdi lakani aduga government ki side tagi aigi lakjariba journey sigi matangda pamutana moina kitang wahai amataba haibi daba taragadi mauget ta aigi mayamda lauthoktriba haiba tare ai campaign sigi matangda mapung phahandabadi yadabanina ai sigi matangda su achauba agitation ama changsannabasu hojik ki oina plan tawjari haiba wafamse ahamta haijaki thagachari yam nungaijare mathangda amuk lakjage ai haknadi malemgi mingse adum panjakhre ko adubu somna ikhogi samlapa isagi oiba brief introduce amatang tawbinaba ningsing akhoi haijari ko ai yam nungaijai ngasi sumaina Northeast window side tagi aigi kitang journey sigi matangda kitang wahai khara thamnaba tanja khara bibase aigi damak yam nungai jeba mo di phawjai adu kitang aigi mingse malem thongam aigi leifam si maibakul haiba lamdudagini Imphal East district ki manung chana leiba Hangang Assembly constituency ki manung da leiba apikpa khungang amadagini aise transgender oina sum miyamga loinana punna chaminaba miyamga thabak thoram punna tominaba pamjaba miyoi ama oina social activism gi lamda kitang ai ngamjaba khara smaina thabak toraga lejaba miyoi amani aduga ai lai sugi lamdadi ai yam kana thambadi ngamja hodre ai class 12 phawbadi ai adumaina tamjaraga makha chathaba ngamdadana leire adumoina mak khujik tholaiba Manipur gi achauba crisis siga mari lenana kitang transgender ama oiraga su gender minority ama oiraga su miyamgi damakta kitang angamba khara aina contribute tawjaraga miyamga punna chaminabasina aigi hujiki oinadi aigi thaudang ama oijari thagachari yam nungaise aduga mathangda amuk lakjage ekhoi malemgi khongchat asi maru oina ekhoi pandam se karino haibadi mamangda su panbikre adugo amuk hanna pandam se karino aduga khongchat asi chatke haina wakhalda phawbirakibase karidagi no haibadu su sarakpam thambiyo malem hoi masigi se yamna aise yamna laibak thiba mi ama haibasu oi aina hujik Manipur da thoiba irang si gamari lainana ahaba thak me mayam maitai singi yum kuki singi yum nakal ani maki yum mayam mai thaba honarapa mayam mathong maram khangdana chenba khotba honarapa sigi sairak sida moreda aiga yamna luna dinajaba aigi transgender community khara leijai adu mogi mayum makai mai chaglakpa kholakpagi pau tarakpa aduga matang matam jana moigi damakta ina mateng tawba ngamkhidaba aduga moiga pau phauna koina pau phauna bangam dadana leira kanda moisa kampat relief camp da leirena pau tabadagi aise relief camp da chalaga moija hakthengna na unajarui aduga unajaruba matamda moina thengnarakpa moina una mitmangda moigi masa khangdaba mayamna yum mai thabado mafamduda leiraba security force da yum mai tharise kanbiyo na moina haiba matamda security force mayamdana yengaga leikibagi wari adugumba mayamdo tarubade ai thamoisida nungaitadana kamain tawgadage na sum khalakpadagi matamduda
India's Prime Minister se Manipurda lakpiu haiba miyamgi achoba wave ama leirame dugi wave today support toksale harakanda karigumba aikhoi mayamna kanna lawminariba posina asumbo oyagadi India ge Prime Minister sina Manipurda lakpa taragadi santi porakadra aina khanjabadai aina 15 days ki matam amakak thajaki 2024 da 15 days ki matam thabado thabak to othokpiraktabadagi aise Delhi da chatlaga hunger strike tawjabani hunger strike aina tawba matam si February 22 2024 ni matam tu da Delhi da Aam Aadmi Party na government pai aduga aina chara heba Delhi da heluraga Manipur da thoglaaga matam kuina 15 days chara helamaga isi chara heba dokre adu aina chara heba dokhe dugi maram dusu political gi oiba achauba web ama lakpadagi aigi chara heba mafamje pibiraktaba aduga aigi supporters sigi marakta su machet makai taba political gi khut mayam yauksilappadagi aise yamna awaba amaga loinana kapna chara heba je doki aduga dumaina chara heba toga yumda yerna lairaba phawbada police thajalaga phaba punbagi thabak jathaba aduga ai yum mai thani habana jingba masa khangdaba mi miyam laaga haiba makhal makha kya gi pressure mayam ama lakpadu ai defense tawna ba honoring ai jarak tuda khangawdana Delhi da election tawraga Aam Aadmi Party gi government to tugraba matung BJP government amu lakhre aduga BJP government hek lakpa matamdagi di aina sahi amagi mamangda tawkiba agitation dugi ariba file mayam do phakalaga aigi thakta charge mayam ama Delhi court ki side tagi Delhi police na FIR lokhalakpadagi aise adugi hearing chatpani adu aigi hearing se anira ahum loksum chatpagi pot se sum lakpadagi aidi chananaba bhara su leitaba mayam dagi sum khaiba dusu aisu ikairapa nungairakaba mayamsu wanaba matam oibanina adugumba do laibadagi sidi kamai tawsige hearing gi pot sidi government aina lale haibadi hairoi aigi angamba base level da ai sidi fight tawnage haibagi wakhalo loinana handak chatpa sidi flight ta salasu halakpagi sidi cycle da halake aina halakadoriba khongchatsi karinguma mai bakpa tarabadi Manipur da matik chana free movement lehannabu hanabada achaw mayon nabadi purakpa ngamgadra aduga ngamgani su aigi wakhanda khanbaga loinana smaina cycling gi journey te haujarakibani hoi thagachari yam nungaijai aduga hauji ki oina ne malemna chatpiri bo khongchat asida cycling gi khongchat asida khigi karam ba mafam sing cover tawkrage aduga khongchat asida khigi kadai dagi horakhibano du ngasai panbikre adu amuka hanna kadai dagi horakhibano aduga khongchat ase numit kyani changsin khrage haibadu su samlappa wafam thambiyu pani aigi si journey si ngasi se Kapsaba, Nimisit 50 days mapung phana cover tawgre aduga aigi journey se 2nd October dagi horakpane aduga hoba start namiste Delhi ki Kutumina dagi start tawraga Ghaziabad haina lama malai adudagi sum lakpaduna UP cover tawraga Bihar dagi North Bengal se ngasi West Bengal matek ama yauraga Kolkata yauraga ngasi North Bengal se mapung phana cover tawre hayeng dagi di Assam gi Alipurduar haiba mafam duda Assam gi police ki team amana receive tawnabagi damakta su moi arrange loire haiba aikonda call laame adu hujik phawgi oina di ai mapung phana state ahum di cover tawba ngamjakre thagachari mathangda muk lakchaningi sina aikhogi malemgi khongchat asida aikhogi thengnakiba awa nungai haiba tare adugi matangda su haipet mayam da kitang share tawbinaba ningsingjari aina aigi journey sigi matangda kitang awa nungai hairagadi thoidona aigi cycle thawbagi wabaduna makhala moiraga hujik ai physical gi oiba duga tonga financial issue gi adugubagi di adum journey ama lairibani na adudi dum khara di dum thokpa tabani aduga miyoibagi oiba minungsi gi oiba ai journey sigi matangda haijar pataragadi thoidona aina phaureiba state ahum sigi leirammiba mafam dugi miyamna
Manipurgi issue matangda aikoina haijaruba aikoina ngangjaruba matamda moina thawai tana tabiba aduga loina mafam dugi lairamiba miyam aduga maruiba police department ki mafamsing aduga dharmaga mari lainaba masjid aduga church aduga Hindu gi oiba laifam kaya dasu changaga Manipurgi issue gi matangda aina wari sajai adu mafamda lairamiba miyamnasu aibu mapung phana receive tawbibaga loinana aina maitai ama oiba taragasu hekta dharma amagi laisang amada changaga lai khuiramba haibase kitang khudong chaba chadaba haiba masu laini adu aigi oinadi aigi journey sida mapung phana miyamna support tawbi haibagi achoba khudam ama haijaragadi aisi Bihar gi New Market Junction haina mafam malai adugi masjid amada aisi lai khuramba phangbagi achoba tanja amasu phangjaki adumangna aigi journey sigi matangda public ki oiba support ti hojik phaugi oinadi mapung phana lei haiba wafamsina aina ahambada haijage aduga ani subada Manipurgi oina yengakpa matamdadi Manipurgi miyamsi aina chaliba journey sigi matangda thoidokna mamutana khangbidaba haitare aduga mamangda su aise agitation se chara hennena muktaure adusu mapung phagidre aigi point to yoba ngamkhidre aduga chief minister gi banglo mamangda suicide tawnena mulauthoe adusu mapung phaba ngamgidre aduga aina mapung phaba ngamgidribadugi matangdadi kanagumba amatana question tawbide aingonda aduga aina maithigiba maramduda khatang mayamna puthoga ngangbiba aduga adumaya tawbaduna aigi handaki journey sigi matangdasu mayamna thoidona haksinna lawbi dabo oirambasu yaena su aina khanjai adubu huji hangbiriba wahangdugi aina khudong chaba ama lawjai harakanda aina huji phawga laiba state singsidadi mafamdugi miyamna yamna mapung phana support tawbi sumaina aina lakadoriba mafamsingsidasu leiramba miyamnasu support tawbigani haibagi aingonda tawba thajaba amasu lai maruoina aigi homeland oiba Manipur dagisu Manipur miyamna aigi journey sigi matangda ahemba support sing tawbi harakanda Manipur da peace and normalcy puraknaba honabada ai hakna thabak da onthok chaningiba posa onthok pangamnaba jamata mateng pangbiyo simasu ai haijake hoi thagachari yam nungaijai aduga aikhoigi malemgi khongchatse aikoi hek horakpadai hona North East Window TV New TV na di adum cover tawraga lakchari haijaba tare ko ado malemgi khongchatsidana aikhoigi kanagumba CSO natragana organization natraga kanagumba singi site tagi haitare support pukning thogatpiba leibage habadusu malemgi khoigi site tagi wafam thambiyo hoi adum ai haisake kitang aina ngamgadoribe kitang sangagasu adum mapung phana miyam le yohajanigo pawoibanina adumasu hapiyo aduga aina haijaningasi aigi journey sigi matangda WhatsApp group haiba tare number 7 haina platform ama lei ado ma mu hoi haiba platform sigi achauba mateng amaga loinana ngasigi journey si mai pakpa journey si oiraknaba honabada moina achauba ma mokoigi platform duna achauba thodang lobiraki aduga iroinana Yawol Chanura aduga Manipuri in Kolkata MIK Mumbai Manipuri Solidarity Group aduga Manipur dagi Youth of Manipur aduga Patna City Trust aduga kanogi Delhi gi organization Mayon aduga North East Student Delhi University aduga tongan ba masak maming panjaroge akogi site tagi mateng pangjage haibana chingba tongan ba singthamda leiba miyoi kaya gi mateng loinana hosi phaugi di journey se samaina lakseri hoi thagachari yam nungaijai loisilakpa oinane malem aikogi cyclist singda amasung aikogi Manipur gi praja singda kari wafam aroibo oina thambininge habadusu phongdokpiyo cyclist singda aina thamjanibadi ai isase asengbagi ai cyclist dina sande tangai phadana thawdaba yadabadagi cycle sina khulai ama oijare harakanda aigi peace ki pandamje pangnana honabada lakseki bani adubu cyclist sing da aina akhanana
ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯅ ꯐꯥꯎꯔꯒ ꯂꯥꯛꯏꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯂꯩꯔꯝꯕ ꯁꯥꯏꯀ꯭ꯂꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯖꯔꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯑꯍꯦꯟꯕ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯕꯒ ꯂꯣꯏꯅꯅ ꯁꯥꯏꯀꯜ ꯊꯧꯕꯒꯤ ꯅꯤꯌꯣꯝꯅꯆꯤꯡꯕꯁꯤꯡ ꯃꯣꯏꯅ ꯇꯥꯛꯄꯤꯕꯒ ꯂꯣꯏꯅꯅ ꯁꯥꯏꯀꯜ ꯊꯧꯕꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯣꯛꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯥꯏꯀꯜ ꯍꯥꯏꯕ ꯁꯥꯏꯀꯜꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯁꯥꯏꯀꯜ ꯑꯣꯏꯅ ꯎꯔꯒꯁꯨ ꯁꯥꯏꯀꯜꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯂꯦꯝꯁꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯍꯣꯕ ꯀꯌꯥ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯃꯤꯟꯅꯁꯤ ꯁꯥꯏꯀꯜꯁꯤ ꯌꯣꯛꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯅꯧꯕ ꯁꯥꯏꯀꯜ ꯊꯧꯕꯕꯨ ꯄꯥꯝꯖꯔꯤꯕ ꯌꯨꯠ ꯃꯌꯥꯝꯗꯁꯨ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀ꯭ꯂꯤꯁꯀꯤ ꯂꯩꯔꯝꯃꯤꯕ ꯁꯦꯅꯤꯌꯔ ꯃꯌꯥꯝꯅꯁꯨ ꯍꯣꯠꯅꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯁꯥꯏꯀ꯭ꯂꯤꯁꯀꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯋꯦꯕꯁꯦ ꯀꯟꯈꯠꯅꯅꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯦꯝꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛ ꯑꯀꯥꯏꯕ ꯆꯦꯛꯈꯥꯏꯔꯕ ꯆꯐꯨꯒ ꯆꯞ ꯃꯥꯟꯅꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯌꯨꯠꯁꯤꯡꯗ ꯑꯈꯟꯅꯅ ꯑꯩꯍꯥꯛꯅ ꯇꯧꯖꯅꯤꯡꯕ ꯔꯤꯀ꯭ꯋꯦꯁꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯌꯨꯠ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯃꯅꯤ ꯑꯗꯨꯅ ꯌꯨꯠꯁꯤꯡꯗ ꯑꯩꯍꯥꯛꯅ ꯇꯧꯖꯅꯤꯡꯕ ꯔꯤꯀ꯭ꯋꯦꯁꯁꯤ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ ꯑꯗꯨꯒ ꯋꯥꯍꯩ ꯑꯃꯅ ꯈꯤꯇꯪ ꯃꯅꯤꯄꯨꯔꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕ ꯌꯥꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯃꯇꯝ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯄꯨꯜꯂꯒ ꯂꯩꯕ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯒ ꯇꯣꯈꯥꯏ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯕꯒꯤ ꯍꯧꯖꯤꯛ ꯀꯜꯆꯔ ꯑꯃ ꯂꯥꯛꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯒꯩꯗꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕꯒꯤ ꯄꯣꯠꯇꯣ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯅꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯁꯨ ꯆꯞ ꯆꯥꯕ ꯊꯧꯗꯥꯡꯗꯣ ꯂꯧꯃꯤꯟꯅꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯅ ꯉꯥꯏꯍꯥꯛꯇꯪ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯍꯥꯏꯗꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯄꯤꯕꯤꯗꯨꯅ ꯃꯃꯜ ꯌꯥꯝꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯁꯤꯌꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯋꯥꯟꯁ ꯑꯒꯦꯟ ꯊꯥꯒꯠꯆꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯗꯨꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯕꯥ ꯇꯧꯕꯤꯈꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯥꯂꯦꯝ ꯊꯧꯉꯥꯝꯒꯤ ꯃꯥꯏꯀꯩꯗꯁꯨ ꯍꯥꯏꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ Okay.